Hello, Mayambu. Amazing Bible Prophecy Minister Tarano Oxeri. Nasidi Moroina Huzik Pong Sariba Los Angeles, California, Los Angeles City. The Sagliba May Asigi Maram da Ikoi Bible Giva Ming Digi Imnasi Han Badai Shoda Patna Toxi Sagada Leba Ipai Show Yam Tagasare Nakitagandi Ingasi Aikoina Los Angeles, California, Los Angeles Sahar se Tumna Chakhibano Asidagi Aikoina Kari section wasing Bible gi meng digi kari tambaya Karigidamak masi Chakhibano haibasigi maramda Aikoina nagatori masida nahana board pinabiu aroiba matamdasu sahada leba misinda kari khutong tiba lakadagi haibadagi maramdasu ngasi Bible dagi khara yingjage tari pesinaw khudingdasu nahana mapana haidaba board pinabiu Prabhu Yesu Christ agi minde kurumjari. Amen. Now sa aina masigi topic asi maroin lakhot sabing maram di hojik phong saba TV channel khudimakta live thaduna leiba adugumba thodok amani koina khara top channel yengbe ai CNN news item dasu sumna hai sida ko Los Angeles wildfire update dangerous winds again pose major ana asmaina mai headline sing hai aduga sidazu Fox News 11 dazu California wildfire na smaina piri ai samna yengje ko mathang da CNBC TV dagi yengse aftermath of devastating Los Angeles wildfire haina smaina headline tawe adi Los Angeles da paktang na mai chak phaje tumna makchana sabagi masigi matungda kari ki lakpagi habdu maramda mukhoina smaina lakthai aduga CNN news item da wildfire wary Los Angeles faces last really windy na asmaina jo asumna warning camerum pe aduga sida jo California burns Trump was right Trump na haibdu sumbra haina asmaina hojikana news na sida singda uriba ekoi news singdagi ekhoina khatang jengje Karigidamak Los Angeles ta mai chak puje karamba matamda hoki Masida ABC News ki matung nadi January 7 dagi masi sakpa hogani Palisades fire hamiko aduga the Eaton fire hamni hairiba ani makche mai sakpa sahar se tumna mai sakpa honki base January 7 dagi okibani hai masida muksu hai matangda Wikipedia gi the Palisades fire ignited around pung tara ga makhai ayuki pung tara makhai da Pacific Palisade neighborhood haiba adu Pacific Palisade mafam jigi dagi sakpa hokibani haina asumaina haiko asumaina mathang pi adu ai samjun jage matam yamna lawdanaba aduga maroina Los Angeles ta leiba Hollywood Hills habje haidi America gi Hollywood film cinema nambam sing ase masibuneba haidi ba asida paktangna mang thakpodo thui habni masida masi maroina masi January 8 gi hobni hoji mafam masida acre 40 gi acre mana masing haidi upan hobo meam adugma meam do masina tumna pak chahalli haina asmaina hi oineba aduga America gi history jadi masi kwadi gi sawba mai chakpani maroina kana masai gi film actors ki mokoi gi theater lairiba mokoi gi actors singi mayum lairiba khudimakse ayamna masida building singje loina chakpane khoi makha tanum yeng chi go masi gi horupam je karino haiba matamda thijamba matamda CNN haibdu masida Los Angeles ki umang adugma gi sahar sing tumna maine sakibje kudamana Palisades samtre Eaton fire ani yauna sakibje masigi sapsaba horupam maramje makoina phang khangba ngamde anai masina masi ayamna 95% of wildfire in California human cause ko adun saron ayamna samagi mogdra samagi manungda mogdra mangadi yuebana thon bani haina sumaina asumnai hailop sabu maramdi khangde ko aduga masida su maroina yuebana thon badana tana environment mafam aduda leiba nungsit nungsagi phibum asina sumasi yamna sauba saruye mai chakpa matana nungsit kanna silakpa asina maram moiduna aduga masida unawana kenba yamna sangna ai masa hoiba maroina eucalyptus hadi nasikse masije masigi mai mana singa se thau yamna thokpuna maram moiduna sakpa hogrdi pakana sakpa asigumba meyam amase masida wari
oiri hena asmaina hai aduga haidiba mai chakpa asida mi kyamanam mi lising kyamanam gi mayum makai lehendre makoi gi manungda Bollywood ki koina cinema kumba gi nupa nupi cinema kumba da yauriba makoi gi mayum je chaurangna mi singje 80,000 hai 80,000 gumbadi asmaina mang tahal hai masida chaurangna mi kuntaret ki mapun simangre aduga yum lising train thogi matakta masina tumna sahan greba masida sahuk da yum je khara khaktani ani ahum gumba adugumba chang khaktani masigi maram na koni yengede manipuri youtube channel camera du masigi maram da hanjan thagatna leiribani adudi akhoni yengse asigumba sahar yamna adugumba Los Angeles sahar se kari oige haba matamda masi akhona hujikan gi tayang pam oige pamna pik thanba adugumba mafam amani habi ai cinema kumba cinema da yauriba phattaba adegi mafam asida oktabi gi asigumba thabang mayam tawba asina maram oiduna haidiba mafam de suki matik phattaba mafamni maduna maram oiduna masi ishona masi buchakpa halibani habse ni haina ina lawe adu akhoni yengje ko tungda warning camera slakini kona bible de yana kar yengse ishona nawagi matamda laiba prithvi se mangan khibagi maram aikoi bible de khange kona mahauron taruki manga taruk thai malamda mi gi phattaba si yamne helakne amusung ma ki thamunung da khaliba wakhal khuding tattana phattaba ngaktane haiba Jehovana uki Jehovana malamda mi sembiruba asida mahang ningam laktre aduga maduna mahaki pun shohlami hai ishona Karigidamak taibu mi buji sem aina taibu mi buji Karigidamak semam libuno aina makoi semam mase lalabani haina phawa mapung phawa gyaloksin pik thangraba ishodna magi thamoida khalame maramdi nawagi matamda misina tawribudo phattaba ngaktene makoina pamba nupi orsu makoina pamba lawba chaba thakpa adegi saihing chaba sina singba thabak myam makoina khalibu khudima hingsa gi crime gi pam ngaktene ba maduna maram oiduna hairiba nawagi matamda leirba mising ado ising chauna tumna mahan gi baneba aduga sida Matthew 24 gi 37 da asumna hai maramdi nawagi haktakta oi khibagum mi gi machan paduna lenglak patasu oigini snapsa hojimang nawagi matamdu da leiriba phibam do ekoi gi prithvi da leiriba sarsing ayamba and the western gi aduga khoi Manipur has India pham pithi ma pham kuding da leiriba mafam singje masi oire mi singna ayamana saba thakpa ngawba aduga nupi angang da ngawba adu hakchang gi aningba apamba da tawba siguma phattaba mayam asina hojim malan se pik thana thalabne nawagi matamda thokibdo adudegi huna hojiki matam asida tholabne ba adugi da phattaba pamayam adugi da nawagi matamda mi singda tumna ishona ising isauna mahan khibne ba aduga mokhoni yengje ko sahar khara yengba sahar amani kitang ai hajarake aduna Sodom amusung Gomora haiba tampak lamdamda leiriba mahak amusung masigi akoibda leiba sahar sing ase ishona tumna mahan kheba adugi khona mahron 18 gi 20 21 aduga 32 da ikhoi yengcheba nawta Karigidamak ishona Sodom Gomora amusung magi akoibda leiba sahar sing chemangal libno aduga Jehovana hai ki Sodom amusung Gomora gi kholao sikali amusung makhogi pap yamna sawi hai English ta juko makhogi pap se yam saukre aduga hoje aina kumtha khiduna aina lakpo kholao adiki matung na tasena tholokpa yengluge adi shona masida oi film de yengbla pune Prabhu Jisu Kristana maki sagadut ani galoinena makhoina madu tawram drabadi aina khangani aduga mu kunthani thoida Sodom Gomora man gadabje Abraham no makhoi lakpa jing do mai mungda atiti wena koksalaga pija pithe adu matungda Abraham na mu haibne Sodom da leiriba mi sinja ki ampata ge habdu yingse ko 32 da koman haijaki he ibungo saubigunu ai amukta ga haijaki ge mafam adura kariguma mi tara di dharma semba mi tara phanglabadi maduda mahang mi tara gi maram gi dam aina madu manghan khiroi he
aduna takpadi Sodom Gomorrah amasung maki sarari akoyuda leiba sarasing se ishona tumna mahanki mara Karigidamak maramdi mafam aduda dharma semba mi tara suna leiteba dharma semba mi tara suna leiramadi makoi tara adugi maram na maram oiduna Sodom Gomorrah se leiramba yabaneba isnausa aduna aikoina koigi kero lekai dasu dharma semba Moroina koigi kero lekai duji ama ta thokti je dharma semba Christian kya marum leibana oiribaneba isnausa aduna lamdrati tumna manglam gadabni aduna Sodom Gomorrah se samaina manki 1904-5 ta makoina tawriba Sodom gi misina tawriba pap se kainu adubu makoina hip tringai da haidi Sodom da salenga sai sagadut ahum Prabhu Jisu Christ ga loina na makoina sale sapu matanda Lord ki mung da kokshale makoi mung da sanghiba matamda numit ek tarakpa matamda makoina tumdringi ma charabu tumdringai da Sodom gi nipa sing ahan sing na ha sing amsung sar adu gi mapang koding dai lakpa misina yum adu pungkoi question ki makoi na Lord pu kauduna mongon da hanglami ngase ahing na kita lakpa mising adu kadai da leibage ekoi nan makoi da achopa thabak taunana ba makoi adu ekoi gi ipam da pura makoi da achopa thabak phatta ba thabak koina sang agi lamchat ki thabak adu gumbado taunaba gi da makoina puthoro hai adu matamda makhoi gi pap se karino habsi yeng che Lord na kama haijabra waduda Lord na makhong mapan thong mapan da makhoi gi manak ta tholalaga tunglom da thong adu thingchin ki aduga haiki aigi isnau sa aina na khoi da nonjari amuk phat aduk phatta ba tawbiganu yengbiu nipa ka Famdin Nedrebe aigi isanupi ani leje asengbi isanupi ani leje aina nakhoida nonjari aina makhoibu nakhoigi nafamda puthok charake nakhoina tawnu adu makhoida taw adubu nipa sing asidadi karisu tawbigunu maramdi makhoi se aigi isai konda sangjarak pani hai masina taibdi makhoi nupi degidi Sodom da leiba misingna nupi sing degidi nupa sing hena pame makhoina taw phattabase Sinausa, madu ay tadi madu buol ka na hujik sodomi na hainari baneba. Makoy gi pap se. Koy na mukoy nupi masen tawba pap aduga nupa masen tawba pap. Mase makoy na nupi sing da tawba phatta badagi nupa sing adu da tawba phatta badane na pam neba. Masi ishona pam da pa kwai gi tukut chapa pam neba. Makoy na leiri se. Adu na maram oiduna sodoma se tumna mahan kibni. Ekoy na Trampan gi kunmari kumangada adudagi Jehovah na Sodom sung Gomorrah ki mathakta atya nungmo dondagi Jehovah dagi mai ga kantruka suhan ki mahangna madugi sarsing tampa apumba sarsing aduda leiba mi apumba amsung leibak thahoriba madu pumang mangan kien mai gi nong koina kantruki mai gi nong chunganduna Sodom Gomorrah je tumna mangan ki Karigidamak asukki matik phattaba pap tawba Misina pek thanda leibagi dama masitum na mahan kibni akoi makata na mu yang baja isik makoi gi Sodom gi misina tawba pap sing je Ezekiel 16:49 de jai yangun haki nanaw no pi Sodom gi ayol arandi masi orami mangonda amasung mahaki masan no pi sing da napan mapam masida leiba mising ja suke mating napan ka ba ai mangai re haiba napan na haiba sidagi hena tamthiba pap leitabni isinausung masini napan sinjak thanda saba Haidi mapuk kaina ko chaba thausadana nuaina larami mahana laira pa amsung anang bagi kut kangkaring gide jindak thana chaba de atan bana pik thanba oi targade isnausa phatta ba khudima ki horpham je atan ba haibisu masineba aduga nuaina thausadana nuaina larami haidi mukhoina saning ba thang ba tawdana makhoi haksang ya pam basing do tawdana ko makoina nungaina lerme nupa masen haktinna ba nupi masen phatta ba tawba adugumba sing adu leita laira basingda makoina asukimati otpi nebiba aduga makoi gi lanthum piba asina singba kyamrum se tarome makoi gi phatta je asukimati phatte aduga second Peter 2 gi 6 as hai show ning daba habni ungodly habni dharma sendaba phatta ba shoning daba tungda lairgadaba mising adugina mukdam oihunaba Sodom sung Gomorrah gi sarsing bu ut holandana mising mumang takwa charak pi khrabadi hamni pikhi hamni sida morina Sodom Gomorrah je kedoba phattaba pap to bugidama makoi da tawriba phattaba ja sumatik phattare madugidama ishona tumna mangan ki he ko
aduga Jude 1 gi 7 da jo hai Sodom Gomora aduga koibada labor sahar singi mi singchu masat man nana nupa nupi lanaba nipaga nupiga sopa thabak toba makhoi bu lomba naidaba mai ga loina na chaira pigi tesing adugi pandam oina thamle hani isnaw chawji ki matam diri nupa masen lungba nupi masen luhongba nupi masen phattaba toba nupa masen phattaba toba masidagi hena tukutchaba pap ishona laiteba madugi damak sodo maje man gibne hawjikti tayang panda tawri jeng nupi na nupa sare aduga makoju aduga kanagumba nupi khara na nupa saba aduga nupa sing na nupi ke chamanan sadana hawjik tawreba nupi masen luhongba nupa masen luhongba masidagi hena phattaba India da su constitution na masigumba ayaba do pi khara baneba America da su masigumba thabakche tawi America gi phattaba de suki mateng kanagumba nupa amna nupi amaje thama gi luhongba ya du matung kaina ba topa ma mu luhongba khaina ba mu luhongba suki mate pakhang laisa be abji jumban dringi gi mamang da phattaba mari leinaba kamrum je mokhodi adom thawduna leirabaneba pasiko sigumba phattaba mayam le akoi hujik prithibida leiriba sahar-sing asida sigumba phattaba asina pik thaleba madugi damu mahan kibneba aikoi amu yengse aroibada Babylon thaina mamangda Nebuchadnezzar gi adi koina Tower of Babel gi matam masi kudomoina Nimrod ki masanupa Nimrod ki matam dagi nawagi masunupa Nimrod makoi gi matam dagi Babylon sahar lingkat kibne hairiba Babylon sahar se sukimatik phattabana pik thaleba ishogi mi singbu chahi humdra sumna lanphoina pokiba aduga prithibida leiriba dharma phattaba dharma prithibida leiriba dharma khudingmaki horofamje thaini gi Babylon adudagi ne loina mahuji tangpan gi lai kurum naiba adugumba Babylon adugi mayakta ishona kanbo warning piki ko ase kari warning pi bra habje koina Isaiah 13 gi 1921 atai da su ampi aina akanna ba khar khatang losani Babylon di ningthole ba singi mati mangan kaldi singi mi singi napan gi phajabani ko da napan gi phajabani ishona Sodom amsungora mo thugaiba matamda oibugo no masi oigini hamni masi kaidonga su khundaro masi miron amadagi miron amada mi leiroi Arab ki missing na maduda phiyum sing khalaroi yawsen bising na sum madu yawkon sing shamroi adu bulai kangla dal leiba lamla ki sa sing na maduda kongini makhoi gi yum sing maku sing na thana laigini ut usek sing na madu laigini lamla ki hamingla dabas na madu chong phanduna saragni masi gi warning je thungkreba Babylon je aduna Nebuchadnezzar gi matamda sukimatik chawrami masi ko masi adubu ishona haibigi matuna masi mi khundabe yarwa adu koina Saddam Hussein su masi koina Iraq Iran masi gi mafam Saddam Hussein la nambe Iraq lam adu dani hujuma na sagat pa honombani adu ishona de masi kanan su sagala roe sagal bam mi khundabe yarwa habni aduna Saddam Hussein su America na lotion kre aduna masi khundadan le masi akan bo warning ne Karigidamak tane idolatry khuduma laimoti latpa khuduma aduga koina hujik prithibida sanariba Roman Catholic sing tapi tambiba ayamba makhoi gi laimoti gi lapa gi Christmas airo Easter buhairo asina sing makumai ayamba je masidagi ayamba lokthoropaneba warning je akan bo warning adu piri aduga koina thawai gi oiba Babylon masida jo akan bo warning piri saharni Babylon aibse aduna hoji spiritual Babylon adugumba sahara malai haribadoina mamangda su kyamum neina kre masi Babylon haibi gi matuna masi adugumba church ki oiba aramba takpi tambiba Roman Catholic Church masi aram tapi wa lai muti lapa adugumba mayam adune madugi marakta jo ishona kanna akan bo warning pi aduga atopa sargadorumna mahki matung induna hare mahki nupa nupi lana bigi mai hongna sawbigi yu adu jati punamuku mahana pithakpa maram na ture asoba sahar Babylon ture hai aduna Babylon ai prithibida leiriba prithibigi hujing mapam khudingda leiribje Roman Catholic ki na laitaba mafam amata laite aina makhoi gi missing gi maramda haithiba nate isnausung aina makhoi gi maramda Bible na warning pibugi maramda makhoi gi aramba takpi bising adugi maramda aina haijabane makhoi na prithibida leibja makhoi gi aramba takpi na prithibida leiba sarkar khuding mokse hoji Pope Francis na maki teaching makhada ko prithibida leiba luching ba yam je yaribne ma thawai go luching banaina makhoi gi akanba plan kyamrum tawriba makhoi gi takpi tamjiba khuding mase ile mising bu utchai bigi thabak se
kanna tawri isnausing kona masidagi section ji phongdok piba 18 gi 2 9 10 da jai akan bo khonje galoina mahana lauduna he ture achoba Babylon ture masi but singe laifam sengda ba thoi khuding ma ke kechum samsung amang ba amasung tukachabu use khuding ke laifam ore Babylon haibdi snausa khone search ki thabak taju aran ba Bible na haibigi ona taina bada laidiba aduga masi Roman Catholic Church na mother san mama ni aduga masidi ki tholokpa ma ki aram ba takpi tambi singi matungina magi matungina hojik chaliba atopa search ki amram jnai Bible na takpi bi ona taina bada chaliba searching ase masi su Babylon adi asai Roman Catholic di tholok pamagi masasing aduneba ekoju adugumba adugi manung dei khoi yaudun ngai khusasing Bible na habdugi matune khoi chan ngai hona jani magi warning kana pirim ni snaw chamasi thunggadabo koidarni mahak maina sakpai ki ko karak ubum matanda mahaka nupanu pilana baki thabak tokiba amsung ke mauduna lai kiba malai wining thauchina mahaki da makap kani amsung tengthagani masi aroi matamdani hodi thunggadabo khatitang ngare mokoina mahaki awamai chak Kiba maram na lam na lep tuna lari awa banida choba sahar akan ba sahar Babylon mane ni pung ama ki manung da ma ki wain lak le havne ishona masi gi mathakta aram batak pi ba sar sing gi mathakta roi ba matam da akan ba waning pi gi ne asi sahar ama gumna sangdam na duna le maram di phatta ba maya manung to gi dam ne ba aduga phongdok pi ba tratu ki trampan da ju haije 7 plek ki matam da Babylon ki marai buk loi gine hamni China kontaret masi China kontaret se Prabhu Yeshu Krishna ani so ek lak pa matam lak chung ek hek mamang da masi ki China kontaret sa haida gane ba matang adu masi ki taret so China kol singi hek loi ba Prabhu Yeshu Krishna ki ani so ba da lak ne ba masi da hamni ko hek ani so ba lak chung mamang ge kon bi ki China kol adu da achoba sar adu saru om thona khaidole adu jati singi sar kinthare ibungo gi mai hona sawbagi wi kitangoro so Babylon da pina ba ishona ma kuning sing lai haje aduna kwadi sawba dandi che asigumba da phangane ba adugumba ekhoju adugumba aramba sing adugi matung induna ekhoi chat khumje adu chat pataradi madugi khudam ado phangane ba isnausing aduga ekhoi na roiba matam da ju hoji ishogi oiba mi singna Christian oiba mi singna ekhoi sahar singdagi thoklaga ekhoi leigetamne thaina mamangai da ju ishogi missing Abraham hairo leiriba ishogi missing maicho khudingmak che kharai de lei makhoi di achik pa mafam adu hawanung china marang kaiba khungangi lamsing da yamba leiba ngak ne be John the Baptist cry de lei masu ada akhona Jordan turen mapan da selaga lamang da lamnak lei Prabhu Jesu Christ mai se boxing ayambana makhoi gu patham je umang wamung marakta khungang sing da lei ba isnausa maramdi shahar da lei beje yam khudong thingai gi masa oire maramdi shahar da mi mayam pulabrena mafam asida phattaba pa khuding mo to shahar da lei ba aduna sodong gomra mahan kibje mafam du mi punjalaga mafam du da tawkiba phattaba pap sing aduna maram oidana khangmak pangam da bagi mangan kimne aroiba matam da su khoina shahar sing da leiriba hoji phattaba crime na big thalaba mi han pu aduga nawagi matam da ibna saaba thakpa sina singba oktabi gi thabak amam sa thariba shahar sing je ishona khangbi bigi matam lakhane ba no adugi matam do hek loiba matam da masi maina khangde jwar habna khangde any natural disaster amana kusem gi mahu lampok chu be masina tamna man gane ba ekona last event haiba lairi ama khangai haiba lairi asida koina nupi LNG wa haiba nupi amna asumna akan ba warning pirami ko mana iram baje khoi aisum haijarake nakoina screen da yengbiyo ai manipur da haijarake ko hoji ki matam da lairi ba sar sing ase mamang ai gi sodong ko mara gumna oirak le hem sab sana man haiba mo thunge adu ngasigi ayambana ngasigi suti singi matam ju holiday singi matam ju atan ba ha ju pun thawale maroina khoina matung banang gi ba sports sing aduga cinema dharma yengba sagolam jen tanaba juar sanaba yu thakpa aduga nokem haigem tawba asiguma phattaba hakchangi indrigi aningba pa masing asigi thabak che asuki matik engale hane adu ngasigi na sing asu asigumba phattaba uji prithvi da oiba myam je masina humduna sakre
hojiki matam de is now some mobile phone adu internet asuki mati wang labni na phatta ba so mati henkaleba mi singna apam khudimak phol de yengba yare ba phatta ba thabak hakcha yaning ba pam ba thungai do madu phatta ba mayam do yenga kandadi sa ba thakpa na maram oidna hoji crime je asuki mati henkala kareba na pi angang da adu yenghoroi da ba mayam yengba aduga hoji mi han mi pun ha no gi henkala kareba Moroina Manipur the Toliba Irang Shimaktabu Hirasu, when a Christian have seen na Tauriba lancing as a Maming take over Christian singna Tauriba lance, Mokoina, Kariguma demand a Magidamak Tauriba Kudamoina, Sigma lancing in Manipur, the Tauri Christiane, Aduna Christian Kananabu, Koimate is now sing Martazukananabu, Christian Tazagani, Christian Haribu kissing my tasting in Mataka, Landa Aduna, Hat Patupa Tuguma Tabak Taure. Hari Christian Iva City Pistivida in Tapasanti Puba, Prabhu Sukiti Apaba, Nungsibo Puba, Mishing Wagidam Neva, Adubu, Lanta Rekanan, Tazagani, Sigumo Patam says Sukimati, Henkalagle, Masigi pays 1 that ten go, Peragap to Dani, Aduga Masigi, Adam Jimbio screened up, someone of like Sigi pays 1 that 10 Peragap 4 the Hako. I wonder Mangan Pipi begin Matungina. Saharsing ase samam naba hingcha amasung crime wathok amarum na pik thale haidi base prithvi gi Prabhu Jisu Krishna lakti phaw mase adum henkala kani hai henkatuna legne hai no gi henkala lei hoji ain phatta ba ain akan ba kamrum nupi angang da sataba crime gi mak to wathok gi mak ta ain kamrum semlaju masi phaw thingba ngamdre no mai henkala maram de mi gi phatabje no gi henkala mi gi phatabje na no henkala di masi gi mak ta akan ba ain kamrum selaga so masi thingba ngamoi habneba aduna prithvi puna makta leiriba sar sing ase phatta bagi khingsa gi ko masi makon oiragle hai aduna hiram khuding makta aikoina minna yengba amasung phatta ba taba khuding mase phatta ba ngaktani Mapang Koding Mukta, Kobu Puning, Chumaningai, Pap Tongai, Oba, Akoina, Haksang Yaning Bapa Toba, Saba Takpa, Nobakiko, a Siguma Miamzina, Mapang Koding Mukta, Talemni. Aduna Pap Kim upon sing as I am a Sarsin Adana, Shinausa, Big Taleb, Apam Koding Sarada Pangeva, Masinico, Adune, Adugo Masidasha, Ishona, Hojitimaki Tawaido, a Siguma Pataba Sarsin as they give Topi Creamni. Aduna Maramoiduna Hide Sir Singase, Sodom Gomaragum, Amasun Hawaii Matam the Ladiba, Pertivido Aduga Mana Ragle. Aduna Maman Tango Equina Puradalan Camerum se, Quina Kutsa Hebigi, Na Kutsa Hebigi architecture, Taboxing engineering, Taboxing, Asugamatic Wang Sare, Masiko, Adubu Haiba, so buildings and make up Amada, Masimangan Guinea. Aduga ngasai yumbu sing asina zu krai de ki paisa na komi ishona yada ba mong dan leita laira ki paisa nam janam thek to bo meham aduna sem bane ba aduga Chicago amsung Los Angeles ta kari oigine ha gi maram da sumang na sum nei reme Chicago amsung atopa sar sing da su disa kamarum ai gi mang da tholami phatta ba sing che asu ki mate hankale aduna ishona mokhoi ngapi chambe gi sakti do mokhoi de gi loktholami aduna maram oidna no mang tak pagi maso uban nong nei nungse kya na masibu mang tahalami ana asoba building thinga sim maina tumna manghalami amsung asoba yuar hapasing na masibu kintha lami hai masi ka chamana ba mong da Los Angeles ta dai pa sar sing asigi maram dasu engon da yamna section wa pirami engon da tak na harami aduna asigum atang maman tang ma paisa tang sariba sing miebna paisa puthoga sariba sing ase masi mang takani maram di mokhoje pamna pik than bani ana hairami snausa aduna khoi shar da leirkum je asugumba phattabna pik than ba sar de ge khoi tholaga khoi leisia na mayam da haijari aduga snausa masi gi matang se to loisalase anugo mi already subscribe to view aduga share to view adu hantang marasu mayam na share to view support to view matu na subscribe kharaju engale khoi shoge sum modo phajana thi dolaga samina se Prabhu Jisu na ni shubla ko gi thama khoi tharang thom na se na mayam dai jari pratna do se sagadal hebe ipai shor khoi huji phattabna pik thamba sar sing de ge khoi thokna laipa matam oire chodong gomra mangan bagum na prithvi ge chochobu sar sing
Cameron ipa Kongdana, warning Pidana, Mang Takpa Maina, Johanna Takpom Yam Tokna, Masida Yakoju Kantonava, like Toksapang Manbu, Prabhu Sugi Minga Kurum Jari. Amen.